ꯑꯍꯥꯟꯕꯗ ꯇꯦꯟꯇꯛꯅ ꯊꯃꯣꯏ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯄꯥꯎ ꯃꯇꯨꯡ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯊꯝꯖꯒꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯥꯏꯠ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯒꯨꯖꯝꯅ ꯊꯥꯒꯠꯂꯛꯄ ꯑꯞꯗꯦꯠ ꯑꯃ꯫ ꯂꯥꯟ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯦ ꯍꯤꯖꯝ ꯂꯤꯟꯊꯣꯏꯉꯥꯝꯕꯤꯒꯤ ꯌꯨꯝꯗ ꯉꯁꯤ ꯆꯠꯆꯔꯨꯕꯒꯤ ꯃꯃꯤ ꯑꯃ ꯂꯣꯏꯅꯅ ꯃꯍꯥꯛ ꯀꯨꯀꯤꯁꯤꯡꯅ ꯃꯤꯌꯥ ꯊꯤꯅ ꯍꯥꯠꯄꯤꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯖꯁꯇꯤꯁ ꯐꯪꯗꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯒꯨꯖꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯇꯦꯟꯇꯛꯄ ꯄꯥꯎ ꯑꯃꯅ ꯉꯁꯤ MLA ꯅꯤꯁꯤꯀꯥꯟꯇ ꯑꯃꯗꯤ MLA ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔꯁꯨ ꯉꯁꯤ ꯀꯣꯀꯣꯃꯤꯅ ꯁꯤꯟꯈꯤꯕ ꯃꯅꯤꯄꯨꯔ ꯀꯟꯕ ꯈꯣꯡꯆꯠꯇ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ꯫ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯂꯧꯈꯠꯆꯔꯒ ꯑꯃꯤꯠ ꯁꯥꯍ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗ ꯐꯟ ꯆꯣꯡꯗꯨꯅ ꯍꯔꯥꯎꯐꯝ ꯊꯣꯛꯄ꯭ꯔꯥ? ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯅꯤꯔꯣꯝ ꯍꯦꯜꯂꯛꯂꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯁꯥꯊꯤꯔꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯉꯁꯤ ꯐꯥꯎꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯂꯩꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯎꯅꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯕꯒꯤ ꯊꯧꯅꯥꯁꯨ ꯂꯩꯇꯦ꯫ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯒꯤ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯉꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯃꯤꯍꯥꯠ ꯃꯤꯄꯨꯅ ꯊꯜꯂꯕ ꯑꯥꯏꯟ ꯂꯩꯇ꯭ꯔꯕ ꯁꯥꯁꯟ ꯂꯩꯇ꯭ꯔꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯒꯤ ꯍꯧꯔꯒ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯗꯤ MLAꯁꯤꯡ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯗු ꯐꯣꯡꯅ ꯇꯥꯛꯄꯒ ꯃꯥꯟꯅꯔꯤ꯫ BJP ꯂꯩꯉꯥꯛ ꯃꯇꯝꯗ ꯅꯨꯡꯉꯥꯏꯍꯧꯔꯣ, ꯅꯣꯡ ꯇꯥꯔꯤꯉꯩꯗ ꯉꯥ ꯐꯥꯍꯧꯔꯣ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯀꯌꯥꯔꯛ ꯍꯟꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯔꯦꯝꯕ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯡꯕ ꯇꯥꯛꯄ ꯂꯣꯏꯔꯒ ꯋꯥꯈꯜ ꯇꯥꯔꯛꯏ ꯍꯥꯏꯕꯒꯨꯝ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟ A. ꯁꯔꯗꯥ ꯗꯦꯕꯤꯅꯁꯨ ꯅꯍꯥꯟꯃꯈꯩ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯎꯅꯕ ꯉꯝꯗꯅ ꯂꯥꯛꯂꯒ ꯍꯧꯖꯤꯛ ꯋꯥꯏꯗ ꯎꯅꯔꯒ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯒ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯅꯆꯤꯡꯕꯗ ꯐꯣꯡꯗꯣꯔꯛꯄ ꯊꯦꯡꯅꯔꯤ꯫ ꯃꯗꯨꯅ ꯃꯥꯡꯕ ꯇꯥꯛꯄ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯋꯥꯏꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯔꯛꯂꯤꯕ ꯑꯁꯤ ꯒꯝꯚꯤꯔꯅ ꯃꯤ ꯌꯣꯠꯂꯝꯗꯥꯏꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯄꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯑꯃꯤꯠ ꯁꯥꯍ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯃꯤꯌꯥꯝꯅ ꯐꯟ ꯆꯣꯡꯗꯨꯅ ꯍꯔꯥꯎꯐꯝ ꯊꯣꯛꯇꯦ꯫ ꯃꯍꯥꯛ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯒ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯂꯥꯟ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯟꯖꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯍꯥꯟꯃꯈꯩ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ, ꯁꯤꯅꯤꯡꯂꯒ ꯁꯤꯖꯧ, ꯋꯥꯅꯤꯡꯂꯒ ꯋꯥꯖꯧ, ꯅꯌꯨꯝ ꯃꯩ ꯆꯥꯛꯅꯤꯡꯂꯒ ꯆꯥꯛꯆꯧ ꯍꯥꯏꯕꯔꯣꯝꯗ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯨꯔꯒ ꯉꯁꯤ ꯈꯛꯇꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯃꯤ ꯑꯣꯏꯅ ꯈꯜꯂꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯎꯠꯇꯦ, ꯃꯤ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯛꯍꯜꯂꯤꯕꯁꯤ ꯃꯔꯩꯕꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯗꯕ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLA ꯑꯣꯏꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯜ ꯑꯣꯏꯗꯨꯅ ꯂꯩꯈꯤꯕꯗꯒꯤ ꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯤ ꯌꯥꯐꯝ ꯊꯣꯛꯏ꯫ ꯃꯗꯨꯅ ꯍꯧꯖꯤꯛ ꯋꯥꯏꯗ ꯃꯥꯡꯕ ꯇꯥꯛꯄ ꯂꯣꯏꯔꯒ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯂꯛꯀꯅꯤ ꯇꯥꯕꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯐꯟ ꯆꯣꯡꯗꯨꯅ ꯍꯔꯥꯎꯐꯝ ꯊꯣꯛꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯀꯟꯅꯅꯕ ꯊꯧꯗꯥꯡ ꯑꯗꯨ ꯍꯧꯖꯤꯛ ꯂꯧꯃꯤꯟꯅꯕ ꯇꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯗ ꯃꯈꯥ ꯇꯥꯅ ꯊꯝꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯖꯤꯔꯤꯕꯥꯝꯒꯤ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯅꯔꯛꯂꯤ ꯂꯤꯁꯤꯡ꯫ ꯊꯥ ꯑꯁꯤꯒꯤ 6ꯇꯒꯤ ꯖꯤꯔꯤꯕꯥꯝꯗ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯆꯟꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯖꯤꯔꯤꯕꯥꯝꯒꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯇꯩꯒꯤ ꯌꯨꯝ 60ꯔꯣꯝ ꯃꯩ ꯊꯥꯈꯤꯕꯗꯒꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞ 9ꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯂꯅꯥꯏ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯤꯅꯔꯛꯂꯤ ꯍꯥꯏꯅ ꯂꯤꯁꯤꯡ ꯖꯤꯔꯤꯕꯥꯝꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯄꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯤꯁꯤꯡ ꯖꯤꯔꯤꯕꯥꯝꯒꯤ VP ꯕꯨꯗꯤꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯗ ꯉꯁꯤ ꯐꯥꯎꯕꯗ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯀ꯭ꯋꯥꯀꯩꯊꯦꯜꯅ ꯂꯨꯄꯥ 10,000, ꯂꯥꯏꯠ ꯃꯥꯏꯟꯗꯦꯠ ꯒ꯭ꯔꯨꯞ LMGꯅ ꯂꯨꯄꯥ 10,010, ꯁꯂꯥꯏ ꯀꯟꯕꯂꯨꯞ ꯇꯦꯔꯥ ꯈꯣꯡꯁꯥꯡꯕꯤ ꯌꯨꯅꯤꯠ ꯑꯃꯗꯤ ꯀ꯭ꯋꯥꯛꯇꯥꯒꯤ ꯃꯤꯇꯩ ꯄꯪꯒꯜꯅ ꯂꯨꯄꯥ 5,000, ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯨꯇꯨꯝ ꯇ꯭ꯔꯁꯠꯅ ꯂꯨꯄꯥ 10,010 ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛ ꯃꯍꯥꯛꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯍꯌꯦꯡ ꯆꯠꯀꯗꯧꯔꯤꯕ ꯔꯦꯂꯤꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯩꯉꯥꯡ ꯀꯃꯤꯇꯤ꯫ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕꯒꯤꯗꯃꯛ ꯀꯣꯀꯣꯃꯤꯅ ꯁꯤꯟꯗꯨꯅ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯔꯦꯂꯤ ꯑꯁꯤꯗ ꯍꯩꯉꯥꯡ ꯀꯦꯟꯗ꯭ꯔ ꯖꯣꯏꯟꯠ ꯀꯃꯤꯇꯤꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯩꯉꯥꯡꯒꯤ ꯃꯜꯇꯤꯄꯔꯄꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯀꯣ-ꯀꯟꯚꯤꯅꯔ ꯅꯥꯎꯔꯣꯏꯕꯝ ꯕꯥꯔꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯤ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯍꯩꯉꯥꯡ ꯀꯦꯟꯗ꯭ꯔꯒꯤꯁꯨ
masing yamlaba volunteer kya na Manipur kanana bohona badanga sisu mangjul thana sangsile adubo kanagumba singna public platform da wangang bada hangang kendra bu mingchat thiba yaba mawngda ngang sei patawigano loinana hangang kendra gi MLA oiriba state asigina chief minister oiriba N Birenda political ga mari leinana apen pen da leibigi ngang sei ba habisi hauna sani adubo political ga mari leinadaba personal oiba mawngda chief minister gi family amadi kendra sibu sen thabi yaba mawngda di ngang sei patawigano haina makna phongdorakli Makasa tarak poina panam pausigi editorial ma'am da thamsagi ibudau pakhang bagi thaujal dagi MPB mol akoi jamna maribaki damak thau pangthokoda mai pakpiu malem da leriba miweba khunai sida tungan furukang kayamuk leriba sida furukang lup adugi masa masagi ngangnariba asengba mamalo lamadi masa masagi horokhamgi mapa mapu singna satnaramba laining laisoladuna furukang lup adugi masak taknabagi yanglen saru oinari haibasi malemgi miyamna khangnaduna leri Panam pausigi editorial dagi lokosaraga asiguma yamna maru oiraba masagi mamalo namadi masagi asengba mapa mapogi lining laisuna dubu apun makfurup kanglu kayamuna tinba laibaki malemgi mifamda thauna fana ngang mangambagi lingje laiba misak adubu masagi furup kanglu badugi miyamna thagatnaba amadi ikai khumnabagi asoba mafam ama kanma ngammi haibasi ngasigi malemgi miyam punamangna khangnaduna lairi Handak Taragani Suba Lok Sabha Mikhal Inner Manipur Parliamentary Constituency ki Mikhal da Yamna Sauna Mai Pakraba India Block ki INC ki Mirep Oikiba Oza Bimol Akoijamna Taragani Suba Lok Sabha ki Ahan Mifamda MP Oina Wasak Lobada Masagi Mama Lot Amadi Masagi Mapa Mapugi Liningi Ibudo Pakhang Mapu Palaga Wasak Lobagi Pauksing Manipur Ratana Malem Sinma Tungna Khangna Kiba Simak Manipur gi yellow mitay singi yamna sakthok saningai oibadana tana mitay gi khwaidigi luna ningnariba ibudo pakhang babu malem gi thakta masak takpi ahanba khongthong khangbani haibada samada sama sumle haina malem da leriba mitay kawba phurup asigi miyamna khanna ba haukrabani habigai amaromda Manipura haukiba kumja English ngamaga satreka mapanda pan kiba ningthau pamhaibigi matamda mitai singbu namduna mitop ki lining satna hankibadagi sahi sani hena mitai gi isagi ipai puna satlamba lining laina mitop ki lining sakhibadagi ibudau pakhangba lining thau sanami ningbagi lining mutharuraba matungda English ngamaga samapan gi kuntrada malemda mitai khoi gi asengba sanami pakhangbagi lining laijari haina saphongba haudokpikiba lining hal nauriya folon amung hana mitai gi sanami Lining hingat hankibadagi ngasidi malemda mitai kawba furup asigi mapa mapugi lining bu masak takpigi phida phangba horakli asigumba mitai singi masagi lolna lining laison tawduna masagi mapa mapubu ningba mitai miyoi lakena leraklabasu India gi Parliament House mitai gi MP amatana ibudau pakhangba panduna wasak laukiba laikhidrabasu handaki taragani suba Lok Sabha Mikhal da chauna mai pakraba Oza Bimol Akoijamna yamna thongna fana chakthokna ibudau pakhangba panduna masagi mama lolna MP oina wasak laukibada Malemda leriba mitai singna thagatnabagi pau leptana tanarakliba sina maram oiraga mitai gi amadi mama laibaki damak karigumba thabak kharadi tawrakani haibigi thajaba malemda leriba mitai singna khannaba haukiba sida ikai khumnaraba MP Bimol Akoijamna miyamgi ihul khangna miyamgi thajaba manghalakada mamande amaromda India gi lol kya Nipan suba schedule sankhrabasu matam sana mitai lolna India gi Nipan suba schedule sandana lairambadagi haukiba sahi English ngamaga samapan ga maudragani thoida mitai lol Manipur lolna Nipan suba schedule sankraba matungda matam amagi MP thaunaujum sawbana parliament mitai lol da wangang khrabasu mama lol amadi mitai gi ibudau pakhangba panduna wasakhibana maram oiraga miyamna Oza Bimol Akoijamda thagatnariba sangasi yaukhidabani khali adubu Delhi da leiba University amagi associate professor oibadana tana Engrezi ningthina khangna ngang ngamliba Oza amana MP oina parliament wasak lobada ibudau pakhangba palaga ibudau pakhangbagi papal yekpa lengyan yalaga imalol mitailol nganglaga wasak lokiba sina maram oiraga miyamna mahakpu atia pakna thagatnakhibagi laman soidana MP ama oina lamdam asigi maru oiba hiram kyagi Taupang pangthorakani thajai heba panampausi editorial mayam special content moina mayam da makhata na thamjari atopa paum warep sing thabak to onthokna ba yanakhre
ꯄꯣꯛꯄꯗꯒꯤꯅ ꯁꯤꯕ ꯐꯥꯎꯕꯒꯤ ꯊꯧꯔꯝꯁꯤꯡꯗ ꯍꯣꯡꯂꯛꯂꯤꯕ ꯃꯁꯠ ꯑꯃꯗꯤ ꯃꯁꯤꯅ ꯈꯨꯟꯅꯥꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯍꯥꯏꯕꯁꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯔꯛꯁꯣꯞꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯌꯥꯅꯈ꯭ꯔꯦ꯫ Organizing Committee ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯟꯅ ꯅꯩꯅꯕ ꯃꯤꯐꯝꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯔꯛꯁꯣꯞ ꯑꯗꯨꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ ꯃꯩꯇꯩꯁꯤꯡꯒꯤ ꯂꯤꯁꯥꯡꯁꯤꯟꯅ ꯆꯠꯅꯔꯛꯂꯕ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕꯒꯤ ꯅꯥꯠꯀꯤ ꯂꯤꯛꯂꯝꯁꯤꯡ ꯍꯣꯡꯗꯅ ꯑꯃꯁꯨꯡ ꯉꯥꯛꯇꯨꯅ ꯊꯝꯕ, ꯅꯥꯠꯀꯤ ꯂꯤꯛꯂꯝꯁꯤꯡꯗ ꯆꯥꯅ ꯁꯨꯅꯗꯕ ꯌꯦꯃꯧꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯣꯁꯤꯟ ꯌꯦꯠꯁꯤꯟꯅꯍꯟꯗꯕ ꯑꯃꯁꯨꯡ ꯑꯊꯤꯡꯕ ꯊꯝꯕ, ꯀꯜꯆꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔ ꯅꯠꯇ꯭ꯔꯒꯅ ꯀꯜꯆꯔꯦꯜ ꯀꯣꯗ ꯑꯃ ꯁꯦꯝꯕ ꯑꯃꯁꯨꯡ ꯃꯗꯨ ꯉꯥꯛꯅ ꯆꯠꯅꯅꯕ ꯀꯦꯝꯄꯦꯟ ꯇꯧꯕ, ꯃꯩꯇꯩꯒꯤ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯁꯦꯜ ꯀꯥ ꯍꯦꯟꯅ ꯆꯪꯍꯟꯗꯕ, ꯍꯩꯖꯤꯡꯄꯣꯠꯇ ꯀꯦꯛ ꯀꯛꯄ, ꯈꯨꯗꯣꯞꯄꯤꯅꯕ, ꯐꯣꯇꯣ ꯁꯦꯁꯟ, ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯊꯛꯄ, ꯊꯥꯕꯜ ꯆꯣꯡꯕ, ꯕꯣꯔ ꯀꯩꯅꯥ ꯌꯥꯎꯅ ꯖꯒꯣꯏ ꯁꯥꯕ, ꯏꯁꯩ ꯁꯛꯄꯅꯆꯤꯡꯕ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯇꯧꯍꯟꯗꯕ, ꯁꯣꯅꯄꯨꯡ ꯎꯂꯨꯝ ꯄꯊꯥꯟ ꯃꯌꯣꯜ ꯑꯗꯨ ꯈꯛꯅꯠꯇꯅ ꯐꯤꯖꯪ ꯈꯟꯅꯕ, ꯄ꯭ꯔꯤ ꯃꯦꯔꯦꯖꯦꯁ ꯄꯣꯁ ꯃꯦꯔꯦꯖꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯆꯤꯡꯕ ꯁꯥꯟꯅ ꯌꯨꯅꯍꯟꯗꯕ, ꯄꯥꯔꯇꯤ ꯇꯧꯍꯟꯗꯕ, ꯍꯥꯏꯇꯦꯛ ꯐꯣꯇꯣ ꯁꯦꯁꯟ ꯇꯧꯍꯟꯗꯕ, ꯂꯨꯍꯣꯡꯕ ꯂꯥꯟꯅ ꯊꯧꯔꯝ ꯁꯣꯔꯥꯠ ꯑꯇꯩ ꯅꯥꯠꯀꯤ ꯊꯧꯔꯝꯅꯆꯤꯡꯕꯗ ꯕꯥꯕꯣꯛꯇ ꯄꯥꯂꯥꯗ ꯁꯦꯜ ꯊꯥꯕꯒꯨꯝ ꯊꯥꯕ ꯊꯣꯛꯍꯟꯗꯕ, ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯍꯟꯗꯕ, ꯂꯨꯍꯣꯡꯕꯒꯤ ꯐꯝꯖꯥꯎ ꯊꯥꯕ ꯃꯇꯝꯗ ꯔꯤꯕꯣꯟ ꯀꯛꯄ ꯇꯣꯛꯍꯟꯕ, ꯄꯣꯂꯣꯏ ꯑꯃꯗꯤ ꯃꯦꯀꯞꯇ ꯀꯥ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯍꯟꯗꯕ, ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯕꯣꯝꯕꯨꯂꯥ ꯊꯥꯕ ꯊꯤꯡꯕ, ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯀꯦꯃꯦꯔꯥ ꯀꯥꯞꯄꯤꯔꯤꯕꯁꯤꯡ ꯅꯥꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤꯕ, ꯃꯩꯇꯩꯒꯤ ꯐꯖꯔꯕ ꯅꯥꯠꯀꯤ ꯂꯤꯛꯂꯝ ꯀꯜꯆꯔꯦꯜ ꯚꯦꯂꯨꯁꯤꯡ ꯃꯥꯡꯈꯤꯗꯅꯕ ꯑꯃꯁꯨꯡ ꯃꯁꯛ ꯊꯤꯍꯟꯗꯅꯕ ꯍꯣꯠꯅꯕ, ꯚꯦꯟꯒꯥꯔꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯁꯦꯝꯅꯕ ꯋꯥꯔꯛꯁꯣꯞ ꯑꯁꯤꯕꯨ ꯁꯤꯜꯂꯤꯕ ꯂꯨꯞꯁꯤꯡꯗ ꯁꯤꯟꯅꯕ, ꯃꯅꯤꯄꯨꯔ ꯀꯜꯆꯔ ꯄꯣꯂꯤꯁꯤ ꯃꯄꯨꯡ ꯐꯥꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯗꯨꯅ ꯃꯥꯡꯊꯔꯛꯂꯤꯕ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯅꯥꯠꯀꯤ ꯃꯁꯛ ꯃꯒꯨꯟꯁꯤꯡ ꯑꯁꯤꯕꯨ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯅꯕ ꯍꯣꯠꯅꯕ, ꯀꯜꯆꯔ ꯄꯣꯂꯤꯁꯤ ꯑꯁꯤꯅ ꯃꯩꯇꯩꯁꯤꯡꯒꯤ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕꯒꯤ ꯊꯧꯔꯝꯁꯤꯡ, ꯀꯜꯆꯔꯦꯜ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯤꯡ, ꯂꯥꯏ ꯍꯔꯥꯎꯕ, ꯀꯦꯂꯦꯟꯗꯔ, ꯔꯤꯆꯨꯋꯦꯜꯁ ꯑꯦꯟꯗ ꯐꯦꯁꯇꯤꯚꯦꯜꯅꯆꯤꯡꯕꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯀꯣꯟꯁꯤꯜꯍꯟꯕ, ꯃꯁꯤꯕꯨ ꯆꯠꯅꯕ ꯑꯃꯗꯤ ꯑꯊꯤꯡꯕ ꯑꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯈꯜꯂꯣꯟ ꯇꯥꯅꯕꯒꯤꯗꯃꯛ ꯃꯥꯁ ꯀꯦꯝꯄꯦꯟ ꯑꯃ ꯆꯠꯊꯕ, ꯊꯥ ꯑꯁꯤꯒꯤ 22 ꯑꯃꯁꯨꯡ 23ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯔꯛꯁꯣꯞ ꯑꯁꯤꯅ ꯂꯧꯔꯛꯄ ꯋꯥꯔꯦꯞꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯉꯁꯤꯒꯤ ꯀꯣꯡꯒ꯭ꯂꯣꯃꯦꯔꯦꯠ ꯑꯣꯐ ꯑꯣꯔꯒꯅꯥꯏꯖꯤꯡ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯕꯣꯗꯤ ꯑꯁꯤꯅ ꯌꯦꯡꯁꯤꯟꯕ ꯑꯃꯗꯤ ꯃꯈꯥ ꯇꯥꯔꯛꯄ ꯊꯕꯛ ꯊꯧꯔꯝ ꯃꯥꯏ ꯄꯥꯛꯅ ꯄꯥꯏꯈꯠꯅꯕ ꯀꯨꯞꯊꯅ ꯈꯟꯅ ꯅꯩꯅꯃꯤꯟꯅꯕ ꯍꯥꯏꯅꯁꯨ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫